mayam bahan mamukte du khurumjari mangarak suba state level Siroi Lili festival asi nahan megi tang kundagi horaga megi tang kun mari thwai bau chathagadabani masida state flower oiriba Siroi Lili asiga mari leinana yamna positive oiba message amaga mari leinana tourism department amadi indigenous tribe oiriba tangkhul ichil naw singna silang dana hotna jariba asingba festival asigi manungda ngarang megi tang kun asida ta khiba nungai taba pawama mayamna social media gi khuthang da su thengnabi raba ngaktani every corner dagi masi condemn tawnabaga loinana masida chenariba mari leinaba mioi singado ain gi matung ina dandi pibam thoi haina kholaw launari bani madudi karino haiba taraga de DIPR na silang dana khoi gi media gi nungsijaraba chilnaw sing festival asibu coverage pina nabagi damakta chatkhiba khongchat aduda Gwaltabi area da Maha Regiment na thingbaga loinana Manipur State Transport thariba dudagi Manipur asi lauthoga natraga khumjalaga thaugadabani natraga di madu yaroi haina torapa thawong se masi yamna leibak macha tadaba kanana masida power piribno kanagi authority na maram oiraga Manipur manungda Manipur tharaga chatpa yadribasi karamba ground no adusu department namagi transport department namagi transport Manipur state transport adudagi Manipur lauthokadabani haibagi asumba se masi hoji Manipur gi sarkar asi chalairiba honorable governor na tumina laisinbam thokte haina masi thamjari aduga suiroina na hayeng megi tang kungani thoi asi honorable speaker Manipur Legislative Assembly amadi honorable MLA Singh madu Siroi Lili festival da chief guest amadi special invitees oina invitation phangbagi khoi social media da su uzai masigi thoiba mayam se thoiba irang mayam lan ba yani amasung yaroi hena kuki gi lam hen tu hen ba singi marak tagi tawriba ngarang thoiba thodok asi mayam se tho aba matung sida karigumba honorable speaker amadi MLA Singh invitation phangraba MLA Singh duna chattaba taragadi madudi yamna miki thini hena idi haijaningi karigi miki thi haigadoribano maramdi nakhoina laingak pam oiraga nakhoida state level gi invitation ama pir abada nakhoina kibana maram oiraga madu yawba chattaba taragadi nakhoi leibak miyamna ngakpibam thokte haina idi hainingi karigi ngakpam pibam thoktribano nakhoina baw chatlaktragadi kamaina khoi micham praja khoi di chatkadori Manipur gi pak chawbasi 22,000 square kilometer helibani marak asida ukrul chatpada senapati chatpada Churachandpur chatpada Jiribam chatpada problem nakhoi na baw leira agadi ekhoi micham praja khoi di karmaina ningtam na khoi chatkani aduna honorable speaker amadi invitation phangraba MLA mayam miyam gi mihut silaga ina appeal tawjari madudi hayengi nakhoi da phangiba invitation ase chattana tokpi ba yaroi nakhoi kibana maram oraga chattaba taragadi leibak praja miyam na nakhoi da sawgani habase masi haijaningi honorable MLA Sagolban ACG Sri RK Monasu magi social media gi khuthang da phongdokhre madudi Gwaltabi area da Maha Regiment na chathariba thong ase highly condemn tawi every leader na every CSO organization singna every individual singna masi condemn tawba khaknatana masi condemn tawboina aikhoi di chatkani haibagi message ka loina na honorable speaker na luchinga ga chatpiu haina idi haijaningi masi chathauda taragadi aikhoi da Manipur gi oiriba apunbagi saktam se Manipur gi oiba fajaraba aikhoi gi identity se amadi Manipur gi oiba aikhoi gi state flower da aikhoi na base tawraga
ट्रिब्यूट तौरगा सिल्लिबा स्टेट लेवल की सिरोई लिली फेस्टिवल असिदा अखोई लेंगाक लोई लेंगाक पद यावरिबा लीडर सिंह बहु चटफ ngamgide habase masi history da matung da leigigani aduna sung soy soy da na chatpiu honorable khurai gi MLA Sri Sushindro gi Facebook account da ina thengnagi bada mahaksu invitation phangi adubu ai condemn tawbo ina chatlaroi hana adumaini I gi bai am pe thengna jagi adubu honorable MLA Sushindro da su aina haijaning badi please chatpi da tawbigano nahaksu thauna phana chatpiu state ki oiba state flower sirui lily da akoina tribute piraga silliba asigumba sirui lily festival ase Manipur gi manung da sinmani nahaksu sungsoi soi dana chattaba tawbigano nahakna chatliba duna Maharegiment na amadi speaker tharaga MLA singna chattawriba sina Maharegiment ki Central Security Forces singjona chatharakiba thawong do madubu namhatlaga koigi Manipur gi any area da koi chatpada kanamtana athingba thambanga moi haibagi message to ga loina chatpiu aikoi mayam na koi bu support tawjage aikoi mayam na koi gi natung injage na koi na chattana mi cham praja koi chatlo haina haiba taragadi madudi yamna langani aduna please honorable speaker nahak na chingbiraga chatpiu hayingi festival mapung phana yaubiraga Manipur sida positive message ama pubira u haina social media gi khuthang dai paujen pijari thank you